ꯑꯁꯣꯝꯗ ꯃꯅꯤꯅ ꯃꯥ ꯀꯣꯏ ꯂꯥꯎꯔ ꯆꯪꯉꯛꯏ꯫ ꯏꯁꯥ ꯊꯣꯏ ꯀꯩꯗꯧꯔꯒꯦ? ꯃꯃꯥ ꯀꯥꯗ ꯂꯩꯌꯦ꯫ ꯃꯅꯤ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯃꯥ ꯄꯩꯁꯥ꯫ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯃꯄꯥ ꯀꯥꯗ ꯂꯩꯔꯝꯕ ꯎꯕꯗ ꯇꯨꯃꯤꯟ ꯂꯩ꯫ ꯊꯧꯕꯅ ꯀꯩꯗꯧꯔꯦ? ꯃꯅꯤ ꯇꯞꯅ ꯀꯩꯁꯨ ꯅꯠꯇꯦꯗ ꯄꯄꯥ꯫ ꯁ꯭ꯀꯨꯜꯗꯤ ꯆꯠꯄ ꯅꯠꯇ꯭ꯔꯥ? ꯑꯕꯦꯅ ꯀꯩꯅꯣꯗ ꯁ꯭ꯀꯨꯜ ꯆꯠꯇꯅ ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯃꯥ ꯊꯧꯕꯅ ꯌꯥꯝ ꯊꯥꯖꯗꯕ ꯑꯗꯨꯅꯅꯤ꯫ ꯗꯥ ꯅꯆꯥꯗꯕꯨ ꯀꯔꯤ ꯋꯥꯉꯥꯡꯅꯣ? ꯑꯕꯦ ꯅꯪ ꯂꯥꯏ ꯅꯠꯇꯦ꯫ ꯅꯆꯥꯅ ꯀꯔꯤ ꯆꯠꯂꯤ ꯀꯩꯗꯧꯔꯤ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯊꯤꯒꯠꯅꯕ ꯍꯣꯠꯅꯧ꯫ ꯑꯩ ꯃꯃꯥꯅꯤ꯫ ꯊꯥꯕꯝ ꯀꯌꯥ ꯅꯥꯎꯄꯨꯔꯒ ꯇꯥꯏꯕꯪꯁꯤꯗ ꯈꯣꯡꯗꯥꯔꯛꯇꯨꯅ ꯆꯠꯄ ꯇꯝꯕꯤꯈꯤꯕ ꯑꯩꯒꯤ ꯏꯁꯥꯕꯨꯗꯤ ꯑꯩ ꯏꯁꯥꯗꯒꯤ ꯍꯦꯟꯅ ꯊꯥꯖꯩ꯫ ꯀꯟꯈꯠꯂꯨꯀꯣ ꯅꯆꯥꯗꯣ ꯍꯌꯦꯡ ꯁꯣꯏꯔꯀꯥꯟꯗ ꯑꯩꯗ ꯇꯥꯏꯅꯔꯛꯀꯅꯨ꯫ ꯍꯣꯏ ꯏꯆꯥꯁꯤꯗꯤꯅꯦ ꯅꯆꯥꯅꯦ ꯈꯟꯕꯤꯗꯕꯅꯤꯅ꯫ ꯊꯧꯕꯅ ꯀꯩ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯅꯪꯒꯤꯗꯣ? ꯑꯕꯦ ꯀꯩꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟ ꯂꯩꯈꯤ꯫ ꯃꯅꯤ ꯇꯞꯅ ꯃꯃꯥꯏ ꯃꯅꯥꯛ ꯆꯪꯉꯛꯂꯒ ꯃꯃꯥ ꯄꯩꯁꯥ ꯀꯩꯒꯤꯅꯣ? ꯏꯃꯥꯟꯅꯕꯅ ꯀꯩꯅꯣꯝ ꯆꯥꯁꯦ ꯍꯥꯏ꯫ ꯅꯄꯥ ꯇꯥꯅꯤ ꯇꯨꯃꯤꯟꯅ ꯂꯧꯊꯣꯛꯁꯨ ꯆꯠꯂꯣ꯫ ꯆꯪꯂꯒ ꯄꯩꯁꯥꯗꯣ ꯂꯧꯊꯣꯛꯂꯒ ꯆꯠꯈꯤ꯫ ꯊꯧꯕꯅ ꯇꯧ ꯑꯩꯅ ꯉꯥꯡꯕꯁꯨ ꯀꯟꯈꯠꯇꯅꯀꯣ ꯀꯣꯟꯅ ꯀꯞꯀꯦꯗꯅꯤ꯫ ꯗꯥ ꯏꯆꯥꯁꯤꯅ ꯀꯌꯥꯃꯨꯛ ꯉꯥꯎꯁꯤꯟꯅꯔꯒꯦ? ꯏꯆꯥꯁꯦ ꯑꯆꯥꯄꯣꯠ ꯈꯤꯇ ꯆꯥꯖꯒꯦ ꯍꯥꯏꯕꯅꯤ꯫ ꯁꯤꯗꯕꯨ ꯃꯃꯥ ꯑꯩꯅ ꯀꯃꯥꯏꯅ ꯄꯤꯕ ꯉꯝꯃꯣꯏꯗꯣꯔꯤꯅꯣ? ꯊꯧꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯏꯆꯥ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯗꯅ ꯏꯆꯥ ꯆꯥꯊꯣꯛꯑꯦ ꯍꯥꯏꯕꯗꯣ ꯇꯧꯒꯅꯨ꯫ ꯑꯩꯁꯨ ꯏꯆꯥ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦꯅꯦ, ꯑꯗꯨꯕꯨ ꯏꯆꯥ ꯃꯥꯡꯅꯕꯗꯤ ꯁꯤꯟꯒꯅꯨ꯫ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯑꯩ꯫ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈꯤ꯫ ꯊꯧꯕꯁꯨ ꯅꯨꯡꯉꯥꯏꯇꯅ ꯑꯕꯦꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯉꯥꯜꯁꯨ ꯄꯔꯤꯈ꯭ꯌꯥ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯍꯟꯅꯕ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯟꯖꯩ꯫ ꯔꯥꯖꯅ ꯑꯃꯗꯤ ꯅꯨꯡꯉꯥꯏꯍꯧꯔꯅꯤ, ꯏꯁꯧ ꯇꯣꯛꯂꯦꯗꯅ꯫ ꯂꯣꯏꯁꯤꯟꯗꯧꯗꯣ ꯂꯣꯏꯁꯤꯜꯂꯣ꯫ ꯇꯨꯡꯗꯒꯤ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯉꯥꯜ꯫ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯕꯗ ꯃꯉꯥꯜ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟ ꯀꯥꯗ ꯀꯥꯟꯁꯤꯟꯕꯗꯤ ꯉꯝꯗ꯭ꯔꯦꯗ ꯅꯤꯡꯉꯝꯗ ꯃꯥꯏꯊꯣꯡ ꯂꯨꯛꯊꯅ ꯂꯩꯔꯝꯃꯤ꯫ ꯃꯉꯥꯜꯅ ꯂꯥꯡꯂꯦꯟ ꯆꯪꯉꯣ ꯂꯥꯎ꯫ ꯂꯥꯡꯂꯦꯟꯗꯤ ꯋꯥ ꯉꯥꯡꯖꯗ ꯆꯪꯖꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯀꯩ ꯍꯥꯏꯅꯤꯡꯒꯦ? ꯂꯥꯡꯂꯦꯟ ꯆꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯣ ꯂꯣꯟꯅ ꯇꯩꯊꯣꯛꯈꯤ꯫ ꯔꯥꯖꯅ ꯚꯥꯏ ꯑꯩ ꯃꯈꯥꯗ ꯉꯥꯏꯔꯝꯃꯒꯦꯀꯣ꯫ ꯍꯣꯏ ꯚꯥꯏ꯫ ꯔꯥꯖꯁꯨ ꯕꯦꯒ ꯄꯥꯏꯔꯒ ꯀꯨꯝꯈꯤ꯫ ꯀꯩꯗꯧꯔꯒꯦ ꯂꯥꯡꯂꯦꯟ? ꯋꯥꯒ ꯑꯝꯇ ꯉꯥꯡꯗ꯭ꯔꯗꯤ? ꯈꯪꯗꯦ, ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ꯫ ꯉꯁꯤꯗꯤ ꯄꯨꯡꯍꯥꯡ ꯍꯥꯡꯕꯒꯨꯝ ꯇꯧꯔꯦ꯫ ꯑꯗꯣ ꯀꯩꯗꯧꯔꯒꯦꯕ? ꯈꯪꯂꯔꯣꯏ ꯈꯟꯅ ꯈꯪꯕꯤꯈꯤꯗ꯭ꯔꯕ ꯊꯃꯣꯏꯗꯨꯗ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯑꯩꯒꯤ ꯆꯤꯝꯕꯥꯜꯁꯤꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯖꯕꯒꯤ ꯄꯥꯡꯒꯜꯗꯣ ꯑꯩꯗꯤ ꯉꯝꯗ꯭ꯔꯦ ꯃꯉꯥꯜ꯫ ꯂꯥꯡꯂꯦꯟ ꯉꯁꯤꯗꯤ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯗꯅ? ꯉꯁꯤꯗꯤ ꯗꯥ ꯃꯉꯥꯜ ꯍꯥꯏꯅ ꯑꯝꯇ ꯀꯧꯔꯛꯄ ꯌꯥꯒꯗ꯭ꯔꯥ? ꯂꯥꯡꯂꯦꯟ ꯉꯛꯅ ꯃꯉꯥꯜꯗ ꯌꯦꯡꯂꯛꯏ꯫ ꯅꯪ ꯃꯤꯡ ꯁꯨꯝ ꯀꯧꯕꯁꯦ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ, ꯑꯃꯔꯣꯝꯗ ꯑꯩꯅꯁꯨ ꯍꯜꯂꯤ꯫ ꯑꯗꯨ ꯀꯧꯔꯁꯨ ꯏꯕꯨꯡꯗꯤ ꯅꯠꯇꯦ꯫ ꯃꯉꯥꯜ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯕꯨꯡ ꯈꯛꯇꯗ ꯗꯥ ꯀꯧꯒꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯅꯦ? ꯗꯥ ꯃꯉꯥꯜ꯫ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯂꯤꯔꯤꯅ ꯀꯧꯖꯔꯛꯈꯤ꯫ ꯃꯉꯥꯜꯅ ꯀꯩ ꯍꯥꯏꯅꯣ ꯍꯧꯖꯤꯛꯀꯤꯗꯣ? ꯗꯥ ꯃꯉꯥꯜ! ꯂꯥꯡꯂꯦꯟꯅ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯑꯦ ꯀꯩꯅꯣ ꯁꯥꯎꯕ꯭ꯔꯥ? ꯁꯥꯎꯗꯣꯏꯗꯤ ꯀꯧꯔꯅꯨ꯫ ꯂꯥꯡꯂꯦꯟ ꯁꯨꯛꯂꯒ ꯑꯩꯅ ꯍꯦꯟꯅ ꯀꯧꯅꯤꯡꯉꯤꯅꯦ ꯈꯪꯉꯕ, ꯃꯥꯅꯒ ꯏꯇꯥꯒꯤ ꯇꯥꯁꯤꯟꯅꯗ꯭ꯔꯒ꯫ ꯑꯗꯨꯗꯤ ꯅꯨꯄꯤꯗꯨꯃꯥꯏꯅ ꯇꯞꯅ ꯑꯝꯇ ꯀꯧꯔꯛꯑꯣꯗꯅ꯫ ꯍꯣ ꯗꯥ ꯃꯉꯥꯜ, ꯑꯗꯨꯅꯤꯗꯅ ꯅꯨꯄꯤ ꯃꯥꯜꯂꯦ꯫ ꯑꯠꯆꯥ꯫ ꯂꯥꯡꯂꯦꯟ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯍꯥꯏꯌꯣ꯫ ꯍꯧꯖꯤꯛ ꯅꯪ ꯂꯥꯡ ꯐꯥꯡꯕꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯑꯦꯛꯖꯥꯝꯗ ꯃꯥꯏ ꯄꯥꯛꯅꯕ ꯀꯟꯅ ꯍꯣꯠꯅꯧ꯫ ꯏꯃꯥ ꯄꯥꯕꯨꯡꯅ ꯅꯪꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯦ ꯍꯥꯏꯕ ꯈꯪꯉꯤ꯫ ꯅꯪꯒꯤꯗꯃꯛ ꯋꯥꯖꯕ ꯂꯩꯇ ꯍꯣꯠꯅꯖꯔꯤꯕ ꯏꯃꯥ ꯄꯥꯕꯨꯡ ꯃꯤꯌꯥꯝ ꯃꯥꯡꯗ ꯆꯥꯎꯊꯣꯛꯅ ꯆꯠꯆꯕ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯃꯥ ꯄꯄꯥꯒꯤꯗꯃꯛ ꯅꯠꯇꯦ ꯑꯩꯅ ꯉꯁꯤ ꯍꯣꯠꯅꯒꯗꯣꯔꯤꯁꯦ, ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒꯤꯗꯃꯛꯅꯤ ꯑꯩꯅ ꯍꯣꯠꯅꯖꯒꯦ ꯈꯟꯖꯔꯤꯕ꯫ ꯀꯅꯥꯒꯤꯗꯃꯛ? ꯍꯥꯏꯒꯅꯤ ꯃꯐꯝꯗ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯊꯃꯣꯏꯗ ꯃꯇꯝ ꯀꯌꯥꯗꯒꯤ ꯐꯨꯝꯂꯒ ꯊꯝꯂꯤꯕ ꯋꯥꯍꯩꯁꯤꯡ꯫ ꯂꯥꯡꯂꯦꯟ ꯑꯩꯁꯨ ꯊꯦꯡꯉꯦ ꯍꯟꯅꯕ ꯇꯧꯔꯒꯦ꯫ ꯃꯉꯥꯜ ꯆꯠꯄ ꯍꯧꯏ꯫ ꯗꯥ ꯃꯉꯥꯜ꯫ ꯊꯥꯡꯂꯝꯂꯤꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯂꯒ ꯑꯣꯟꯁꯤꯜꯂꯛꯂꯤ꯫ ꯂꯥꯡꯂꯦꯟ ꯀꯩ ꯍꯥꯏꯒꯦ? ꯏꯐꯝꯗ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ ꯑꯃ ꯐꯥꯎ ꯂꯩꯇꯕ꯭ꯔꯥ? ꯑꯩꯅ ꯍꯥꯏꯒꯗꯕꯗꯤꯅꯦ, ꯑꯩ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯄꯥꯜ ꯊꯣꯛꯅ ꯉꯥꯏꯔꯝꯅꯨ꯫ ꯂꯥꯏꯔꯤꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯝꯃꯨ꯫
ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯤ ꯄꯥꯏꯔꯤꯕ ꯄꯦꯟꯗꯨꯅ ꯁꯦꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯄꯦꯟꯗꯨꯒꯤ ꯊꯧꯅꯥ ꯍꯥꯞꯇ꯭ꯔꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ ꯐꯔꯦ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯆꯠꯂꯨꯈꯤꯒꯦ ꯃꯉꯥꯜ ꯃꯈꯥꯗ ꯀꯨꯝꯊꯔꯒ ꯆꯠꯈꯤꯕ ꯃꯉꯥꯜꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯒ ꯁꯤꯟꯊꯍꯧꯔꯤ ꯃꯤꯠꯀꯤ ꯄꯤ ꯗꯥ ꯃꯉꯥꯜ ꯑꯩꯗ ꯍꯥꯏꯈꯤꯅꯤ ꯅꯪꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯒ ꯇꯣꯜꯂꯕꯤ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇꯗꯤ ꯂꯥꯛꯄꯤꯀꯣ ꯅꯪꯅ ꯈꯪꯕꯤꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅꯗꯤ ꯗꯗꯥꯕꯨ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯍꯦꯜꯂꯛꯂꯦ ꯑꯩ ꯗꯥ ꯃꯉꯥꯜꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯥꯡꯂꯦꯟ ꯆꯥꯛꯀ ꯆꯥꯗꯈꯩ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯏ ꯃꯆꯥꯅ ꯆꯥꯛ ꯆꯥꯗ꯭ꯔꯕꯗ ꯃꯃꯥ ꯃꯄꯥꯁꯨ ꯅꯨꯡꯉꯥꯏꯇꯅ ꯃꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤ ꯔꯥꯖꯦꯟꯅ ꯏꯆꯥ ꯊꯣꯏꯕꯤ ꯆꯥꯛꯁꯦ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯆꯥꯁꯤ ꯂꯥꯛꯎꯅꯦ ꯅꯪꯕꯣ ꯄꯄꯥ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯤꯌꯦ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯒꯦ ꯏꯆꯥꯅ ꯆꯥꯛ ꯆꯥꯗ꯭ꯔꯕꯗꯤ ꯄꯄꯥꯅ ꯀꯔꯝꯅ ꯆꯥꯕ ꯉꯝꯅꯤ ꯄꯄꯥ ꯑꯩ ꯗꯥ ꯃꯉꯥꯜꯅ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯔꯝꯃꯤ ꯃꯄꯤꯔꯥꯃꯨꯛ ꯆꯦꯜꯂꯒ ꯑꯩ ꯃꯄꯥꯜ ꯊꯣꯛꯅꯨꯁꯨ ꯍꯥꯏꯔꯝꯃꯤ ꯉꯥꯎꯁꯤꯟꯅꯒꯅꯨ ꯍꯥꯏꯔꯝꯃꯤꯕ ꯃꯦꯝꯆꯥꯅ ꯏꯆꯥ ꯊꯣꯏꯕꯤ ꯂꯥꯡꯂꯦꯟ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯗꯨꯅ ꯄꯦꯔꯤ ꯄꯦꯔꯤ ꯀꯞꯊꯣꯔꯛꯂꯦ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯗꯣꯏꯅꯤ ꯑꯩ ꯗꯥ ꯃꯉꯥꯜꯅ ꯍꯥꯏꯕ ꯏꯟꯗꯣꯏꯅꯤ ꯔꯥꯖꯦꯟ ꯃꯆꯥꯒꯤ ꯃꯇꯧꯗ ꯅꯨꯡꯉꯥꯏꯇꯅ ꯀꯣꯟꯁꯤꯟꯕꯤ ꯏꯆꯥ ꯊꯣꯏꯕꯤ ꯑꯗꯨꯕꯨ ꯅꯪꯅ ꯆꯔꯥ ꯍꯦꯜꯂꯣꯗꯤ ꯍꯥꯏꯔꯝꯗꯦꯗꯅ ꯄꯄꯥ ꯑꯗꯨꯗꯤ ꯍꯥꯏꯗꯦꯕꯀꯣ ꯑꯗꯨ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯔꯝꯃꯦꯕ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯃꯦꯝꯆꯥꯅ ꯅꯥꯟꯊꯕꯤꯔꯒ ꯆꯥꯛ ꯆꯥꯗ꯭ꯔꯕꯅꯤꯅꯦ ꯂꯥꯏꯔꯤꯛ ꯄꯥꯕꯗꯣ ꯆꯪꯂꯔꯣꯏꯅꯦ ꯆꯥꯊꯣꯏ ꯅꯠꯇ꯭ꯔꯕꯗꯤ ꯃꯉꯥꯜꯅ ꯅꯨꯡꯉꯥꯏꯔꯔꯣꯏꯌꯦ ꯃꯄꯤ ꯐꯠꯄ ꯇꯩꯊꯣꯛꯂꯒ ꯑꯁꯦꯡꯕ꯭ꯔꯥ ꯃꯃꯥ ꯑꯁꯦꯡꯕꯅꯤ ꯆꯥꯛ ꯅꯤꯡꯊꯤꯖꯅ ꯆꯥꯔꯒꯅꯦ ꯄꯨꯛꯅꯤꯡ ꯆꯪꯅ ꯄꯥꯔꯒ ꯊꯧꯅꯥ ꯂꯩꯒꯗꯧꯔꯤꯕꯅꯤ ꯃꯃꯥ ꯑꯩ ꯆꯥꯛ ꯆꯥꯔꯒꯦ ꯑꯗꯨꯒ ꯄꯥꯔꯒꯦ ꯃꯆꯥꯅ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯔꯛꯂꯕꯗ ꯍꯔꯥꯎꯅ ꯃꯃꯥ ꯃꯄꯥꯗꯨꯁꯨ ꯍꯧꯒꯠꯆꯔꯒ ꯂꯥꯛꯑꯣ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯁꯣꯝꯗꯁꯨ ꯃꯉꯥꯜ ꯃꯁꯥꯒꯗꯣ ꯅꯥꯀꯜ ꯅꯥꯀꯜ ꯆꯦꯞꯂꯒ ꯂꯩꯔꯤ 이수 토이보 뭐 그하게 이싱시 아무것도 탕질러오세 ꯑꯁ ꯅꯨꯃꯤꯗꯥꯡꯁꯤꯗ ꯇꯨꯁꯤꯜꯂꯒꯅꯦ ꯑꯩꯉꯣꯟꯗ ꯉꯁꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯕ꯭ꯔꯕ ꯍꯣ ꯃꯄꯥꯟꯗ ꯊꯝꯂꯝꯂꯕꯗꯤꯅꯦ ꯍꯨꯏꯅ ꯊꯛꯈꯤꯅꯤ ꯇꯧꯕ ꯑꯩ ꯂꯩꯇ꯭ꯔꯁꯨ ꯁꯨꯝ ꯇꯧꯔꯝꯅꯤꯌꯦ ꯈꯪꯉꯕ ꯇꯧꯗꯦ ꯁꯣꯝꯗ ꯊꯧꯕꯅ ꯑꯕꯦꯕꯨ ꯀꯟꯅ ꯀꯧꯔꯤ ꯃꯥꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯑꯕꯦꯁꯨ ꯀꯥꯗ ꯆꯪꯂꯛꯏ ꯀꯩ ꯍꯥꯏꯒꯦ ꯆꯥꯛ ꯊꯣꯡꯂꯕ ꯅꯪꯕꯣ ꯊꯣꯡꯗ꯭ꯔꯤꯌꯦ ꯗꯥ ꯂꯥꯝꯃꯕꯣ ꯑꯗꯨꯏ ꯅꯠꯇꯦꯗ ꯆꯥꯛꯇꯣ ꯉꯁꯤꯗꯤ ꯕꯕꯥ ꯃꯕꯥꯅꯤꯒꯤ ꯏꯃꯥꯗ ꯊꯣꯡꯉꯣꯅ ꯍꯥꯏꯌꯣ ꯑꯕꯦ ꯉꯛꯅ ꯀꯩꯒꯤꯅꯣ ꯏꯇꯥ ꯍꯣꯏꯗ ꯆꯥꯛ ꯀꯧꯔꯤꯕ ꯄꯨꯟꯗꯕꯁꯨ ꯀꯨꯏꯔꯦꯅ ꯀꯅꯥꯗꯅꯣ ꯍꯣ ꯃꯇꯥꯎ ꯔꯥꯖꯟ ꯍꯣꯏꯗ ꯃꯦꯝꯆꯥꯅꯁꯨ ꯃꯅꯤ ꯄꯨꯔꯛꯑꯣ ꯎꯗ ꯀꯨꯏꯔꯦꯅ ꯍꯥꯏꯔꯛꯄ ꯆꯠꯂꯣ ꯂꯣꯏꯁꯤꯜꯂꯨꯔꯣ ꯃꯅꯤꯗ ꯍꯥꯏꯔꯨꯈꯤꯒꯦ ꯃꯅꯤꯒꯤ ꯀꯥꯗ ꯆꯪꯉꯛꯑꯒ ꯃꯅꯤꯕꯨ ꯍꯧꯗꯣꯛꯂꯤ ꯆꯥꯊꯣꯏ ꯍꯧꯒꯠꯂꯣ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯂꯤꯕ꯭ꯔꯣ ꯅꯪꯕꯣ ꯑꯁ ꯃꯃꯥ ꯑꯇ ꯇꯨꯝꯈꯤꯒꯦꯃꯤ ꯅꯄꯥꯅ ꯆꯩꯕꯤ ꯇꯥꯔꯤꯃꯤ ꯍꯧꯒꯠꯂꯣ ꯑꯁ ꯆꯪꯍꯜꯂꯛꯀꯅꯣ ꯁꯦ ꯊꯕꯛ ꯆꯠꯇꯣꯔꯤꯕꯅꯤ ꯐꯩꯖꯞ ꯆꯤꯡꯊꯣꯛꯏ ꯑꯁ ꯃꯃꯥ ꯇꯟꯗꯦ ꯃꯥꯟꯗꯦ ꯍꯧꯒꯠꯂꯛꯂꯒ ꯀꯥꯏ ꯆꯠꯇꯣꯏꯅꯣꯕ ꯅꯪ ꯑꯪꯀꯜ ꯔꯥꯖꯦꯟꯗꯣ ꯃꯣꯏꯗꯅꯤ ꯉꯝꯃꯔꯣꯏ ꯕꯣꯔꯤꯡ ꯗꯣꯛꯇꯔꯗꯣ ꯑꯗꯨꯅ ꯑꯃꯨꯛ ꯂꯦꯛꯆꯔ ꯂꯤꯛꯁꯤꯡꯃꯨꯛ ꯊꯥꯗꯣꯔꯛꯑꯅꯤ ꯍꯩ ꯅꯄꯥ ꯇꯥꯔꯗꯤ ꯐꯖꯔꯔꯣꯏ ꯂꯣꯏꯁꯤꯜꯂꯛꯑꯣꯀꯣ ꯑꯄꯦꯁꯨ ꯉꯥꯡꯗꯅ ꯆꯠꯈꯤ ꯑꯁ ꯄꯦꯜꯂꯕꯅꯤ ꯁꯥꯎꯅ ꯍꯧꯒꯠꯂꯛꯏ ꯁꯣꯝꯗꯁꯨ ꯂꯥꯡꯂꯦꯟ ꯍꯣꯏ ꯃꯤ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯊꯧꯕꯣꯏꯁꯨ ꯌꯧꯔꯛꯂꯒ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯈꯥꯝꯂꯝꯂꯕ ꯃꯇꯨꯡ ꯆꯪꯖꯔꯛꯈꯤ ꯃꯦꯝꯆꯥ ꯃꯇꯥꯎ ꯌꯧꯔꯛꯂ ꯃꯥꯜꯂꯦ ꯊꯣꯡꯂꯣ ꯔꯥꯖꯦꯟ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯃꯄꯥ ꯆꯥꯅꯅ ꯊꯧꯕꯣꯏꯁꯨ ꯃꯥꯡꯒꯣꯜ ꯀꯥꯔꯛꯂꯤ ꯌꯧꯔꯛꯑꯦꯗꯅ ꯃꯇꯥꯎ ꯊꯧꯕꯅ ꯉꯟꯃꯜꯂꯕ꯭ꯔꯥ ꯃꯇꯥꯎꯕꯤ ꯔꯥꯖꯦꯟꯅ ꯈꯔꯒ ꯉꯜꯂꯛꯀꯦꯗꯤ ꯑꯕꯦ ꯀꯥꯔꯣ ꯃꯅꯤꯗꯤ ꯎꯗꯦꯅ ꯃꯅꯤꯁꯨ ꯃꯥꯡꯒꯣꯜ ꯀꯥꯔꯛꯏ ꯑꯕꯦꯅ ꯗꯥ ꯔꯥꯖꯦꯟ ꯂꯥꯛꯑꯦ ꯇꯣ ꯏꯆꯥꯗꯤ ꯄꯥꯈꯪ ꯐꯥꯔꯝꯃꯦꯗꯅ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯏꯃꯨꯡ ꯆꯪꯉꯛꯂꯒ ꯐꯝꯃꯤ ꯃꯌꯥꯝ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯩ ꯊꯧꯕꯅ ꯀꯩꯅꯣ ꯂꯥꯡꯂꯦꯟꯗꯤ ꯎꯗꯦꯅ ꯂꯥꯡꯂꯦꯟ ꯄꯜꯂꯛꯄꯗ ꯃꯅꯤꯗꯣ ꯃꯃꯥꯏ ꯂꯣꯟꯈꯠꯂꯛꯏ ꯃꯦꯝꯆꯥꯅ ꯀꯧꯊꯣꯛꯂꯨꯒꯦ ꯌꯥꯅꯤꯌꯦ ꯃꯥꯏ ꯀꯥꯗ ꯆꯪꯈꯤꯕꯅꯤ ꯃꯊꯛꯇꯅ ꯂꯥꯡꯂꯦꯟ ꯊꯣꯡꯅꯥꯎꯗ ꯐꯝꯂꯒ ꯃꯉꯥꯜꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯕꯨ ꯌꯦꯡꯖꯩ ꯗꯥ ꯃꯉꯥꯜ ꯑꯩ ꯗꯗꯥꯕꯨ ꯉꯥꯏꯔꯤ ꯉꯁꯤꯗꯤ ꯃꯐꯝꯁꯦ ꯄꯨꯡꯍꯥꯡ ꯍꯥꯡꯂꯔꯦ ꯏꯆꯥ ꯊꯣꯏꯕꯤ ꯅꯪꯒꯤ ꯑꯪꯀꯜ ꯍꯣꯏꯁꯨ ꯂꯥꯛꯍꯧꯔꯦ ꯂꯥꯛꯑꯣ ꯊꯣꯔꯛꯑꯣ ꯃꯃꯥ ꯂꯥꯛꯍꯧꯔꯕꯣ ꯅꯦꯅꯦꯁꯨ ꯂꯥꯛꯑꯦ ꯂꯥꯛꯑꯣ ꯍꯣꯏ ꯃꯃꯥ
ꯃꯦꯝꯆꯥꯒ ꯂꯥꯡꯂꯦꯟꯒꯗꯣ ꯄꯨꯟꯅ ꯀꯨꯝꯖꯔꯛꯂꯦ ꯂꯥꯡꯂꯦꯟ ꯀꯨꯝꯃꯛꯄ ꯎꯕꯗ ꯃꯅꯤ ꯃꯃꯤꯠ ꯂꯥꯛꯊꯣꯛꯄ ꯃꯈꯩ ꯌꯦꯡꯂꯛꯏ ꯂꯥꯡꯂꯦꯟꯁꯨ ꯃꯃꯣꯟ ꯅꯣꯛꯅ ꯀꯨꯝꯊꯔꯛꯄꯗ ꯃꯄꯥꯒꯤ ꯃꯅꯥꯛ ꯐꯝꯖꯔꯒ ꯑꯪꯀꯜ ꯉꯟꯇꯥꯅ ꯂꯥꯛꯀꯦꯗꯤ ꯍꯥꯏꯗꯦ ꯏꯆꯥ ꯊꯣꯏ ꯁꯤꯕꯨ ꯉꯟꯗ꯭ꯔꯤꯕ꯭ꯔꯣ ꯅꯪ ꯄꯄꯥꯅꯗꯤ ꯊꯦꯡꯂꯛꯑꯣ ꯍꯥꯏꯅꯦ ꯂꯥꯡꯂꯦꯟꯅ ꯑꯪꯀꯜ ꯅꯨꯃꯤꯗꯥꯡ ꯂꯥꯛꯅꯤ ꯑꯌꯥ ꯅꯦꯅꯦ ꯑꯕꯦꯗ ꯌꯦꯡꯉꯒ ꯅꯦꯅꯦꯗꯤ ꯐꯖꯕ ꯁꯨꯛꯍꯟꯍꯜꯂꯝꯗꯦꯅ ꯑꯪꯀꯜ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯌꯥꯝ ꯋꯥꯔꯝꯅꯤꯕꯣ ꯑꯁ ꯑꯩ ꯐꯣꯛ ꯉꯥꯎꯏ ꯃꯤ ꯑꯕꯦꯁꯨ ꯅꯣꯛꯂꯒ ꯅꯦꯅꯦ ꯂꯩꯁꯥꯔꯤꯉꯩ ꯀꯔꯝꯅ ꯂꯩꯁꯥꯔꯤꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯈꯤꯗ꯭ꯔꯦꯗ ꯊꯧꯕ ꯑꯕꯦꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯉꯛꯂꯤ ꯔꯥꯖꯦꯟꯅ ꯅꯪꯒꯤ ꯑꯪꯀꯜꯒ ꯅꯦꯅꯦꯒꯒꯤ ꯂꯚ ꯁ꯭ꯇꯣꯔꯤꯗꯤ ꯐꯤल्म ꯀꯠꯆꯥꯅꯤ ꯂꯥꯡꯂꯦꯟꯅ ꯑꯣꯏꯔꯝꯅꯦꯕ ꯅꯦꯅꯦꯁꯦ ꯌꯥꯗꯦꯕ ꯃꯅꯤꯗꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯥꯡꯂꯦꯟꯗ ꯌꯦꯡꯂꯤ ꯑꯕꯦꯅ ꯂꯥꯡꯂꯦꯟ ꯇꯨ ꯃꯅꯤꯁꯦ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯃꯅꯤꯗꯤ ꯅꯣꯛꯐꯦꯠꯀ ꯇꯧꯖꯩ ꯂꯥꯡꯂꯦꯟ ꯌꯦꯡꯊꯣꯔꯛꯄꯗ ꯃꯅꯤ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧ ꯂꯥꯛꯏꯕ ꯁꯥꯎꯅ ꯐꯨꯛ ꯍꯧꯒꯠꯂꯤ ꯃꯌꯥꯝ ꯄꯨꯝꯕ ꯂꯥꯡꯂꯦꯟꯗ ꯉꯛꯅ ꯌꯦꯡꯂꯤ ꯃꯅꯤꯗꯤ ꯏꯀꯥꯏꯅ ꯃꯃꯥꯏ ꯂꯩꯔꯤ ꯃꯦꯝꯆꯥꯅ ꯏꯁꯥ ꯊꯣꯏꯕꯤ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯐꯝꯃꯨ ꯃꯃꯥ ꯃꯁꯤ ꯅꯨꯄꯥꯁꯦ ꯅꯨꯄꯤꯗꯒ ꯆꯒꯠ ꯇꯧꯕ ꯌꯥꯝ ꯀꯟꯕꯅꯤ ꯑꯩꯗꯒ ꯌꯥꯝ ꯂꯛꯅꯕꯅꯤ ꯊꯧꯕ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯛꯏ ꯃꯅꯤ ꯃꯄꯥꯗ ꯌꯦꯡꯂꯝꯂꯒ ꯇꯞꯅ ꯁꯥꯎ ꯌꯥꯗꯦ ꯑꯪꯀꯜ ꯑꯩ ꯑꯪꯀꯜꯒꯤ ꯃꯆꯥꯅꯤꯁꯨ ꯈꯪꯖꯗꯦ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯂꯛꯅꯕꯅꯤ ꯄꯥꯈꯪ ꯃꯆꯥꯅꯤ ꯁꯥꯗꯅ ꯂꯛꯅꯔꯨꯕꯅꯤ ꯁꯣꯔꯤ ꯔꯥꯖꯦꯟꯅ ꯏꯆꯥꯁꯨ ꯄꯥꯈꯪ ꯐꯥꯔꯝꯂꯦꯗꯅ ꯈꯪꯗꯕꯕꯨ ꯅꯠꯇ꯭ꯔꯅꯦ ꯁꯤꯗꯒꯤ ꯎꯕꯗ ꯀꯧꯅꯔꯣꯀꯣ ꯃꯅꯤꯅ ꯑꯪꯀꯜ ꯔꯥꯖꯦꯟꯅ ꯏꯆꯥ ꯊꯣꯏꯕꯤ ꯐꯝꯂꯣ ꯅꯪꯁꯨ ꯃꯦꯝꯆꯥꯅ ꯀꯩꯅꯣ ꯐꯝꯗꯅ ꯂꯩꯔꯁꯦ ꯍꯥꯏꯔꯣ ꯆꯥꯛꯀ ꯆꯥꯔꯒꯨꯝꯁꯦ ꯍꯥꯏꯅꯕ ꯑꯕꯦꯅ ꯊꯣꯡꯂꯨꯔꯁꯤꯗꯅ ꯑꯗꯨꯗꯤ ꯂꯥꯡꯂꯦꯟꯅ ꯅꯦꯅꯦ ꯉꯁꯥꯏꯅ ꯃꯃꯥꯅ ꯂꯣꯏꯈ꯭ꯔꯕꯅꯤ ꯐꯈ꯭ꯔ ꯄꯣꯠꯅꯤ ꯅꯣꯏ ꯃꯃꯥ ꯍꯣꯏꯒꯤ ꯊꯕꯛꯁꯤꯗꯤ ꯑꯁꯨꯝꯅ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯃꯅꯤꯅ ꯂꯣꯟꯅ ꯂꯥꯡꯂꯦꯟꯕꯨ ꯌꯦꯡꯖꯩ ꯂꯥꯡꯂꯦꯟ ꯑꯣꯟꯊꯣꯔꯛꯄꯗ ꯃꯅꯤꯒꯤ ꯃꯤꯠ ꯆꯥꯟꯅꯕꯗꯨꯗ ꯃꯃꯤꯠ ꯁꯨꯒꯠꯂꯒ ꯌꯥꯝ ꯍꯩꯅꯗꯅ ꯍꯟꯗꯣꯔꯛꯈꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏꯁꯨ ꯆꯠꯅꯕ ꯊꯣꯔꯛꯂꯤ ꯊꯧꯕꯅ ꯂꯥꯡꯂꯦꯟ ꯅꯣꯏ ꯑꯪꯀꯜ ꯍꯣꯏꯁꯨ ꯆꯠꯂꯨꯈꯤꯒꯦ ꯏꯆꯥꯁꯨ ꯅꯣꯡꯃ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯑꯧ ꯑꯪꯀꯜ ꯂꯥꯛꯀꯦ ꯃꯅꯤ ꯂꯥꯡꯂꯦꯟꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤ ꯃꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯥꯡꯂꯦꯟ ꯁꯥꯎꯅ ꯃꯁꯛꯅꯤꯅ ꯁꯂꯪꯀꯥ ꯍꯦꯛ ꯃꯥꯜꯂꯗꯅ ꯅꯨꯄꯤ ꯂꯛꯅ ꯈꯨꯂꯛꯇꯨꯒ ꯂꯨꯗ꯭ꯔꯤꯕ ꯈꯨꯄꯥꯛꯁꯤꯅ ꯊꯥꯖꯟꯅꯤꯡꯕꯁꯤꯗꯤ ꯃꯤꯠꯌꯦꯡꯃꯛꯀꯤ ꯁꯛꯇꯥꯃꯛꯅꯤ ꯔꯥꯖꯦꯟꯅ ꯅꯪꯅ ꯉꯥꯡꯂꯤꯗꯨꯁꯨ ꯉꯥꯡꯕ ꯌꯥꯕ ꯌꯥꯗꯕ ꯃꯇꯥꯡ ꯂꯩꯕꯅꯤ ꯃꯤꯅ ꯀꯔꯤ ꯈꯜꯂꯝꯗꯣꯔꯤꯕꯅꯣ ꯐꯠꯇꯦꯕꯨ ꯐꯠꯇꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯃꯣꯏꯒꯨꯝꯕꯗ ꯐꯠꯇꯦ ꯍꯥꯏꯗꯅ ꯗꯥ ꯃꯉꯥꯜ ꯍꯣꯏꯗ ꯐꯠꯇꯦ ꯍꯥꯏꯒꯗ꯭ꯔꯣ ꯔꯥꯖꯦꯟꯁꯨ ꯅꯣꯛꯂꯒ ꯍꯥꯏꯌꯨ ꯃꯣꯏꯒꯤ ꯁꯦꯛꯁꯟꯁꯨ ꯍꯧꯅꯒꯦ ꯍꯥꯏꯔꯛꯂꯅꯤ ꯍꯦꯛ ꯂꯥꯛꯄꯒ ꯍꯥꯏꯔꯣ ꯂꯥꯡꯂꯦꯟ ꯍꯔꯥꯎꯅ ꯄꯄꯥ ꯑꯁꯦꯡꯕꯩꯔꯥ ꯍꯣꯏ ꯅꯣꯏ ꯃꯉꯥꯜ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯅꯤꯗꯤ ꯄꯄꯥ ꯈꯪꯗꯦꯀꯣ ꯑꯁ ꯑꯗꯨꯁꯨ ꯈꯪꯗꯣꯔꯛꯀꯦꯗꯤ ꯄꯥꯈꯪꯒꯤ ꯃꯌꯨꯝꯗꯨꯗ ꯄꯄꯥ ꯆꯠꯂꯒ ꯍꯪꯂꯨ ꯇꯥꯏꯅꯦ ꯃꯁꯤꯗꯤ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯁꯣꯝꯗ ꯃꯉꯥꯜꯁꯨ ꯏꯪꯈꯣꯜ ꯁꯝꯕꯜ ꯀꯟꯅ ꯈꯥꯔꯤ ꯂꯥꯡꯂꯦꯟꯅ ꯇꯨꯁꯤꯟꯈꯤꯕ ꯁꯟꯅ ꯀꯣꯠꯂꯒ ꯂꯪꯈꯤꯕ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯂꯨꯔꯒ ꯈꯪꯍꯧꯗ ꯃꯇꯣꯝꯇ ꯑꯉꯥꯎꯕꯒꯨꯝꯅ ꯈꯥꯎꯅꯣꯛ ꯅꯣꯛꯊꯣꯔꯛꯈꯤ ꯑꯁ ꯂꯥꯡꯂꯦꯟ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯃꯉꯥꯎ ꯊꯤꯗꯀꯣ ꯑꯩꯗꯤꯕ ꯃꯗꯨꯏ ꯅꯨꯄꯤꯗꯨꯕꯨ ꯚꯥꯏ ꯅꯪ ꯉꯥꯎꯔꯕꯣ ꯔꯥꯖ ꯉꯛꯂꯒ ꯐꯝꯊꯩ ꯉꯥꯎꯗꯦꯗ ꯅꯪ ꯂꯥꯛꯄ ꯐꯔꯦ ꯁꯝꯕꯜꯁꯦ ꯈꯥꯃꯤꯟꯅꯁꯦ ꯑꯩ ꯂꯥꯛꯄꯁꯦ ꯅꯪꯕꯨ ꯅꯣꯡꯃꯇꯁꯨ ꯂꯦꯝꯅ ꯊꯥꯎ ꯀꯩꯗꯧꯔꯒꯦ ꯁꯝꯕꯜꯁꯦ ꯈꯥꯔꯝꯗ꯭ꯔꯗꯤꯅꯦ ꯑꯕꯣꯛꯅ ꯁꯟ ꯇꯥꯟꯅꯕꯁꯨ ꯉꯝꯂꯣꯏ ꯇꯧꯕꯅꯤ ꯁꯤꯗꯩꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯀꯣꯂꯦꯖ ꯀꯥꯔꯒꯦ ꯍꯥꯏꯔꯛꯂꯅꯤ ꯁꯝꯕꯜ ꯈꯥꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯂꯥꯛꯏꯁꯦ ꯀꯔꯝ ꯀꯥꯟꯗꯒꯤ ꯆꯠꯁꯦ ꯍꯥꯏꯅꯣ ꯚꯥꯏ ꯑꯩ ꯄꯩꯁా ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯤꯗ ꯅꯪꯕꯨ ꯅꯍꯥꯟ ꯃꯃꯥꯡ ꯃꯥꯃꯨ ꯍꯣꯏ ꯂꯧ ꯁꯨꯔꯤ ꯀꯣꯟꯅꯅꯤ ꯍꯥꯏꯗꯥꯏ ꯍꯧꯖꯤꯛꯐꯥꯎ ꯄꯤꯔꯛꯇꯦꯗ ꯑꯇꯩꯗꯤ ꯐꯪꯂꯦ ꯍꯣꯏ ꯃꯣꯏꯁꯨ ꯁꯨꯔꯝꯗꯥꯏꯗꯗꯤ ꯃꯄꯨꯝ ꯊꯤꯠꯀꯩ ꯁꯨꯍꯜꯂꯒ ꯍꯧꯖꯤꯛꯐꯥꯎ ꯄꯤꯔꯛꯇ꯭ꯔꯤꯕ ꯌꯥꯔꯦꯁꯦ ꯐꯖꯅ ꯍꯥꯏꯔꯁꯨ ꯉꯥꯏꯈꯣꯗ ꯍꯥꯏꯂꯦ ꯍꯟꯗꯛꯀꯤ ꯁꯟꯗꯦꯁꯤꯗ ꯀꯥꯔꯁꯦ ꯑꯩ ꯂꯧ ꯈꯤꯇꯒ ꯀꯨꯝꯈꯤꯒꯦ ꯑꯍꯥꯟꯕ ꯆꯪꯕꯒꯤ ꯄꯩꯁా ꯄꯤꯊꯣꯛꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯕ ꯍꯣꯏ ꯁꯨꯗ꯭ꯔꯁꯨ ꯑꯩ ꯑꯗꯨꯝ ꯍꯥꯞꯂꯒꯦ ꯊꯕꯥꯅ ꯆꯥ ꯄꯨꯔꯒ ꯊꯣꯔꯛꯏ ꯏꯁꯨꯁꯨ ꯂꯥꯛꯂꯝꯃꯤꯗꯅ ꯁꯤꯁꯦ ꯆꯥꯁꯦ ꯊꯛꯃꯤꯟꯅꯔꯣ ꯔꯥꯖꯅ ꯍꯣꯏ ꯑꯕꯣꯛ ꯅꯁꯨꯁꯦ ꯁꯝꯕꯜ ꯀꯟꯅ ꯈꯥꯍꯜꯂꯤꯌꯦ ꯃꯉꯥꯜꯅ ꯅꯌꯨꯝꯗ ꯐꯝꯖꯥ ꯆꯥ ꯂꯩꯅꯤꯡꯕꯩꯅꯤ ꯏꯁ ꯑꯩꯕꯨ ꯐꯝꯖꯥ ꯆꯥꯕ ꯀꯥꯏꯅ ꯊꯕꯥꯅ ꯅꯣꯏꯅ ꯀꯔꯝ ꯀꯥꯟꯗ ꯀꯥꯗꯣꯔꯤꯕ ꯔꯥꯖꯅ ꯑꯕꯣꯛ ꯁꯟꯗꯦꯗ ꯀꯥꯔꯒꯦ ꯏꯁꯨ ꯊꯣꯏꯕ ꯅꯪꯗꯤ ꯑꯕꯣꯛꯇꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ ꯄꯩꯁꯥꯅ ꯀꯃꯥꯏ ꯇꯧꯕ ꯃꯉꯥꯜꯅ ꯄꯩꯁꯥꯒꯤꯗꯤ ꯌꯥꯔꯅꯤꯗ ꯑꯕꯣꯛ
Yaubaga angang tuition sum tauge hojikidi leire thaba nungaitana nabokna lairabi oirubanane naning tamna pothasaba ngamjadreko rasu nungaitana thaba de inglei mangal mabokina phamtharanga abo nasuse waramgadama manbro isu da nong bata pothadana ne paisa ta laga sum leibase abo khang mangamdene chahi liselaglaba abok nadine aigidamak noma kangda kumbi kalen naidana surishidi nasuni ying mangamgani khanbibra abo haujikte ai chawri pangal mapung phare abo pothagadaba matamni adubu hojikpha pothan mangamdri isugidamak dine abo wahaba leite ai sobokidama mapoksimagi awaba leiroi rasna as ai wen kapeda noi wata sidi mangal noklaga kapni nasaktuga Sunday numitni mangal hoisu sanaba thorakli ngausinnanuko chalo kigebo chalo mangal amadi raso khundagi thoraklaga imphal maikei pangki somdana langlen thongnau maya da gulap ama pairaga mana singdo amamamta thatli da mangal ngasi lakni laoi lakani asumna sum thirakpada aroiba manado lakani langlen har aung da lauri ayaya ngasi lakni ye aseng balak piyo mamit usilaga noklaga da manga lao mamit tapna pangsari adubu manga laktrabada noksara mamai thongda suktori tanjada da gate hanglakpagi mami urabada langlen gate da chado makhe yingzaki manga khong tapna thangzilaklaga langlen gi thongnau da han yingzari langlen thongnau da leirambada mangal mamai da mamonok lamlaga leithoraki langlen manga laklabada harauna chentharaki isa thoi kaino tori dubo mama na kori do khulomdana mangal tamne chenthaраklaga da mangal sor thabet holaga kauzari rasna kamga dagi da mangal kori basina mangalna nungairi bo nangbo langlen ok phetongna hana nungairam draso hojikti nungaire rasna ei ka gi sodom ta loro ki ge bai hoi bai ras mem jabo ko uraga changaki mangalna nangdi lai kam ta padrabo sidani aina sapning saunindana sauge torise kenge like da sum par lei ai mapan sum da thokchede aduni dana maram muklamine adubudi ai dadan haibeloi indaini siro hairaso hazim asibiura ngamoi khanbra yare fagini asengbogi kem khande ra sangak laga bai changaslo langlen changukige hoida mangal chetkibada munni laga amting o ba ta mangal yinglo ba thangmoi da sonje mangal su chatlambadagi tunghanna khangode yinglei langlen haraun da tung phat on thok laga ka tamna haraun na chensilagli aya ai sire haraubna ya langlen gi punsi loire mangal da ngaure langlen mathan ta ngau pe amakumda haraun da pangchong songli thongnau maya da phat chen tharak lagi yingli mangal frit lokthok laga leirambada ikai na marai chiklaga as ikai bana sige tawhe makok to matana thajanje hayeng wai aigi iwa oido basida ikai sidana aise yang wajeba nooga mu changai somda manisho langlini wakhalda nomagi tawzaba haibadu aiki langlen bulumbadi lepchade adubu langlen di mani ubaga masado khwaram ku songna bahaibadu oiri langlen mayum khangmana lapna langlen bulum balak pasu yauri papa langlen mapa bu kau dan changlei sa thobe kadore mapai manak phamtharaga papa damangal nako tha ani gi pesa piramane ba adudu aina lore rajenok phetongna machawi ngakli aina dress lai thokna balore ba aseng brane cha thoibe marai tatli noglei ap hoi mani papa cha thoibe isadi oidaba ngang ba haitraga kedobugi papa da minamliba papa mamai no tharaga papa da mangal khoi abok to
ai yam nushi ai ge bok su leite papa han oina thabak yam sui ai ge bok oramasu ai yim bangam lai Rajen machagi matau da pukning nushi isa thoibe da mangal da gi loga da paisa do ai ngon da gi lobi ai papa da gi paisa amta ni bi roi ai ni roi ge papa isa thoibe se papa amu hanna ne mangal da gi paisa lora roi papa na pambadi isa gi minok to ado khaktani papa ai su khangi isa na mangal bu kyam nushi ba isa gi da papa le ri basidi mangal mi ama oina bu hona badane aina ngam pong mating pangani kappaga mapabu concentrate sangsar sida aigi papa gumba leram gadra nachana pokpo mapok khuding papa bo aigi dumak oina phangjake ko isa thoibi kap kanu se akhoi gi pumna makti nangni ne isa gi asani papa na hingli base langlen su tuyeb loira duna mangal na tamjaba college su da tamki ras amadi memcha su machana hana dagi henkatna mai paglakpada kayagi matik harausaba khangzaki mangala se nabiraga tathok tasan tawduna pokning changhan bani haiba maramduna mangal na tamba college da taman bani machabo mangal da sinajai langlen ahan ba college ka ba numini mangal amadi ras langlen bu thorak pangairi rasna ima kainu changki bude kuire kedana leikhrazalo memchana khangde ke ba yam pam sakrabani mapa du sune hanuri haibe wani hospital chalandai senane amuk toiba nupi amabu heli rasna ima se le shari ngi khara waram gadaba malida wakraponi aiga zamina ne nupi da michi khachilambagi ne lambi da masam phoibana khongai ni wari du da mangaloi sunui memchana ibungo nachan se mathong khara di sadabani nabani kita senau ko Ras na khumgi na maya ka thoklinge hoima sinajage ras maya da khumjil la yengi langin ahan ba ka dori bani sadana taptai ki sila thori loire palar amadagi thorak padu mangai ras na sas ichan sidi pura somani dana langlen ikai na nokche mangal haina dana langlen album namana ti chatuise mai sangdani adamai taptai ki silaga mina ngangnani langlen ikai na da manga mai ta thorakhi imung sangki memchana akhoi naga haibo hirang madine loi dori poni mangal na ima warovino mina ngangna bodo nungai te tawbani memchana ima di harauri bani ko kari me warau sade nga ki matong langlendo suke kedana chamna thorakhi da manga yaraba mangal no pet chalaslo you